NSCI-IM की गाड़ी सिंगना हौदी कुकी एरिया दा फावरगा चतख्रे मसी ताबदा कुकी सिंगना NSCI-IM ना कुकी की संसाक आर्मी कैम्प गेमनन आर्मी कैम्प चसाद आर्मी कैम्प ता लागलिबसे करिगिनो मैते सिंगना थारकपा ओइरंगबनी हाइना कुकी सिंगना कमेंट तौना हौरी अदुगा NSCI-IM की गाड़ी अदु हौदी चसाद आर्मी कैम्प दा खामदुना लेरेसु हाइरी हाइना कुकी रियूनिफिकेशन ना पोस्ट ओइना फोंदोरगली ngarang August ki tang 10 dagi sangainda KNU KNLA KNDO ga Myanmar military ga khut kana thoknari KNLA gi lanmi ama laikhidre hairi Yelhoumi sing punsinaraba matamdada miyamna Manipur Kanba ngamgani malemsida leiriba miyoi khudingmak mama leibak pun nungsidaba amata yawnade mama leibak ki damaktani hairagadi thawai thadokpada akiba leinade adubu khangnu thakta naroda sangsilaklaga citizen onanaba hotnariba amadi citizen onkraba miyoi sing adunadi makoina leiriba leibak adu makoigi asengba mama leibak ni haina lawba ngamde samna hairabada indigenous people singi rights taliba kangbu singna kaidongnungda su makoina leiriba leibak adugi damakta kathokpa ngamloi matau asumna sahi lising kayagi puwari ga sakon aduna laglaba lamdam asigi Yelhoumi singna mama leibak Manipur gi damaktadi kathokpa ngami thawai thadokpada pamu balaite aduga indigenous people ni haina claim tawnaba honariba illegal immigrants sing adunadi Manipur gi damakta lepa ngamloi thoina hena dum Manipur tukaina ba honarakani matau asumna ngasi Manipur da sangsilagliba illegal immigrants sing achina Manipur tukaina ba honabada natana Yelhoumi dagi hauna leiraklaba Yelhoumi singbu tanthoknaba hotnabaga loinana Manipur bu machet machetana thugainaba thawong yatliba asini Manipur da lotna amadi phongna sangsilakliba Kuki illegal immigrants singna Manipur thugainaba hotnabagi saruk ama oina umang pumna makkokthokpada natana reserve forest area amadi forest protected area singda encroach tausinduna yum kaya mathang sagalagli umang pumna makkokthokuna poppy plantation tawragli Manipur ga yumthangnana leiba Golden Triangle dagi mayai kaba nisan number 4 amadi drug kaya pusilakpada natana lamdam asigi inkhalagliba naharol kaya da natana nation asida leiriba naharol kaya bu manghantak hanaba honari masida Bharat lengak amadi Manipur lengak na kari amata khangdabagi mawungda Kuki narco terrorist singda tongsinduna state sida leiriba ethnic classes sing ase hena pakthok chawthokna bahonari Bharat lengak na su tawnari ba Kuki terrorist singi laikhidraba leader singi mamingda lengak ki ayaba yawdana lambi kaya chemdilakpada kari amata khangsinadana leiri adugumba Kuki terrorist singi ka henba thawong makhoina leiriba mafam sing expansion tawnanaba honarapagi mayokta naga proof singna Churachandpur dagina kangpopi phawba tabagi lambida Kuki sing chatpa yaroi haina thingdinki adubu Bharat lengaki hai singlaba matawna maram oiraga lambi thingkibadu Manipur lengaki commissioner home ga phaminaduna wari sanarba matungda yasinaba purakre lambi thingkidre naga proof singna chatharakliba thawong adugi mayokta Kuki proof singna su amuk National Highway 2 da economic blockage chatha halakpagi thawong asi kanana kamdauna insilaga tawhalakpano haibadu matamgi matung ina nongmadi soidana khangnarakigani aikhoi Manipur da leiba Yelhoumi pumnamangna Manipur Kanba pami Manipur gi damakta thawai thadokpa pamude adubu Yelhoumi dinatana Yelhoumi sariba kangusingna Manipur thugaina ba honaragliba sing asi ngasigi Manipur lengak amadi Bharat lengak na khangsinadana leiribasini Yelhoumi singi thamoi kairiba haudikti Manipur da karamba matamda shanti hanjilakadagi haibagi wahangsidi Yelhoumi singna hangliba pumnamaksi oiduna su Yelhoumi dinataba Yelhoumi saba kangbuna hanjin Manipur thukaina ba honarakpada madubu thengnanabagi damak Yelhoumi singna khusamnaraga chatminaba mathau taragle Bharat lengak ka ceasefire tawnariba NSCS-IM gi lusingba TH mubana haikiba wafam ningsinglabada Manipur gi asengba Yelhoumi singdi mitai amadi naga khaktani mitai amadi naga singna punsinaraga Manipur thugaina ba honariba illegal immigrant singbu thengnaba mathau tai haikibadu hauding Manipur da leiriba miyam pumnamak wakal tabagi matam oire amaga singchep thanaduna rajniti gi khudong chaba lawnaba hotnabagi matam du sunatre Yelhoumi singi marakta su magi tonganba interest da rajniti tawnaduna social media da hero sabasu tokpagi matam oire aikhoi Manipuri Yelhoumi sing asi punsinduna narco terrorist sing asibu thengna hodaba taragadi matam kharagi matungda Manipur soidana ising manungda lukhibaga chap manaragani asigumba tanja asida yeknabana khudong chaba lauhandanaba honaba suchumi maramdi state sida leiriba ngasigi loisilu haiba yaraba conflicts asida kanagi misangda leplaga thabak tawribagi haibadu khangjinba chungani ngasi Kuki terrorist singna mangak haigatlibasi makhoigi maningda asoba force amana ngaklaga leiri haibasi ipongpongna khangnaraba wafamni adugumba asoba forcing adu aikhoi Yelhoumi masel khusamnaraga thengnaminagadabani natrabadi ngasi oiriba Manipur gi phibam asidagi amukai hena sathirakpa yabagi phibam dalei politicians singna makhogi machinda
panglaw lawjabagi wani makoina haudik ngairibasidi mathang lakadoriba electionda amuk hana mai paknaba khujil tharang tawba adu khaktani. World Indigenous People Day na piriba isel malemna nongmagi sakotpa helakpagi matungina kanano khangnadraba thigatnarudraba matamchida sahi khudingi August 8 da tongan ba thimda malem chinba thungna pangthoknabagum Manipur su International Day of the World Indigenous People Day 2025 gi thauram pakchana pangthokna kipasina piriba nungi isel ching asi kupna nainabagi tangai fadaba lei maramdi masiguma mamal naidaba thauram achida nongmagi musilaklaba lamdamgi leijariba Yelhoumi haibadi Indigenous people sing asi pungmut mutkigadabadagi kanbang ngamhaugadawribane malemgi oina Indigenous people and I defending rights shaping future haiba timda aduga state ki oiba timdana constitutional protection of Indigenous people to Manipur haiba sida sahi asigi oina state sigi mapangkaya da tongan malukaya na sinduna pangthoknariba International Day of the World Indigenous People Day 2025 ki thauramase housing Manipur gi oiba phibam sing ase yengluragadi yamna maru oiba ma oiragli thauram asiga mari leinana North East Indigenous People Forum NEIPF ki lising makada Indigenous People Forum Manipur IPFM na sinduna Imphal gi Palace compound leiba City Convention Center da pangthokiba thoramda Tripura gi Tipra Mortha Party ki founder oibagi mathakta state asigi Royal House Head Pradot Manika Deb Bharma Manipur da Sikh Jati Purup ama oina Imphal gi Thangal Bazar da pokhiba haudina Delhi gi Murkharji Park da leiriba hanagi Imphal Municipal Council gi Commissioner oiramba Amrit Singha Patwa amadi atay mapang kayada pangthokiba thoram chingdana state sida kundaminariba tangkhul maring kabui amadi koireng jati gi sangnai raba mioi kayana saruk yaduna World Indigenous People Day 2025 gi thoram pangthokibasi tasengna mai pakwa thoramni haina lawpham thoi tasengna makti haudiksi sakotpagi matungina kanano khangnaraktraba matamni haiba yai samna America Japan China na chingba leibak singdadi amaga masagi chanaba thabak thiringai amachung taunaringai imung manu Mama mapaga pawba laiminadaba punsi marel da lairibani hariba punsi marel si Manipur yauna India na su taunaraglibani pumnamaksigi matakta science ki haithoi singthoi mana scientist singna miyoiba masak chapmanaba robot kaya amasu artificial intelligence ki matengna miyoibagi punsi marel si kanano khangnaba mawongda hingduna laklibasini malemgi honglagliba sakot lamjel ching asina maram oiraga Manipur yauna yumthangnariba Tripura Assam Myanmar na singbada khundariba Yelhoumi kaya sumito miyangcha singna nongmagi Yochin kibadagi Yelhoumi kaya mutkrabani miyamna hena khangnarba wapamdi Tripura dagi Tripuri Kolkata dagi Bengali masing hantarakpa amadi mangkibagum Manipur gi so Yelhoumi mitai gi masing hantarakibasini pumnamaksi mapung oina Yelhoumi singna atai atopa phurukka launa lainakiba miramda thabak tawkibadagi maramda hanarakidaba natragana masagi lining laison phurup thadoktuna atopa lining laison phuruptana onkiba kayadaki so oirakpa yai aduma pu haukiba kumda lisingani kulhumdoi gi me humdagi state asida Kuki narco terrorist singna chatharagliba makhal kayagi landa asidagi di Manipurda kundaminariba Yellow Puruk khudimangna masagi masak taknaba honaraki makhoigi honajamana Yelhoumi singidi isilinaw masamasu takchanaba yeksalai laidai haibadu mayek sengna khangnaraki masina maram oiraga amaga launa lainaba yadaba haibadusu sengna khangnaragle masiguma tanja asida August 8 da Manipurgi mafam kayada pangthokiba thoramchina Indigenous gi isel mayek senghale